आकाशवाणी इम्फाल हौजिक नुमिदांगी पुंग 8 मखाई तारे मणिपुरीदा पाउ ताबिरसी आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ ECI na tha asigi kunithoi phawba mikhal ga mari linaba miyamgi rally amadi road show na singba pangthokpada athingba thamkhre Manipur da nauna miyoi sama yankhaini pan COVID-19 positive oiba thengnare raija sida active case listing amadagi henkhre Manipur da numit mangani sathagadaba Zeliang rong phurupki lawrok matung kumai ngasidigi hokre BJP na Uttar Pradesh Vidhan Sabha mikhal da dolgi mirep oigadaba miyoi singi ahanba list lauthokre Sitting MLA singi sada kun ticket pikidre. Amasung leibag asida hojik phawbada Omicron gi anoba case lising taruk sumna nipumathoi thengnare. Leibag asida Omicron variant lapadagi COVID-19 gi anoba case henkalali basi yanglaga aikoi pumnamangna section C. Vaccine kapa yaraba miyoi singna atuba matamda vaccine asigi dose huna kapthokpiyo amasung atopa miyoi singbasu vaccine kapada mateng pangpiyo. Laisat asidagi ngakthoknaba face mask upiyo phut taruki social distancing thambiyo mai mit amadi khut sa sengna hamdokpiyo. COVID-19 ga bari lenaba e pau singidabak national helpline number sing 011-239-78046 amasung 1075 ta aduga Manipur gi helpline number na 0385241166 amasung 1800345381 ta phone topiyo hauzik mapungai ba pau Election Commission of India na lakadoriba Manipur Vidhan Sabha mikhal asiga mari lenuna saliba tha asigi kunithoi phawba rajniti gi oiba miyam gi rally amadi road show na singba pangthokpada athingba thamkhre ECI na hariba athingba si ngasi phawbo leigini haina mamangda lauthokibani atubu Chief Election Commissioner Kendra gi Haksel Mantraloy gi makok thongba official singlena mikhal pangthokadoriba Raja manga gi Chief Secretary sing Health Secretary sing amasung CEO singa COVID-19 gi laisat ki matangda ngasi kupna khanaraba matungda athingba si January 23 phawbuda sangdok hanaba ECI na warep lokhibani athingba si gi matungina January 23 phawbuda makhal amatagi road show pat yatra cycle natraga motor bike rally loidana procession singba satpa yaroi Rajniti dol natraga mirep singna miyamgi oiba rally sing sinbadasu athingba legani adubu rajniti dol singna hall da meeting ni singba sathaningba tarabadi maduda miyoi sahumdagi hen danaba natragana hall aduda leiriba seat capacity gi sadi yankhai khaki oiba mi tinduna sathabada ayaba legani Mikhal gi mangoina Manipur da pamdaba thodok thoktanabagi damak police ki special thorang lokhale ngarang Thobal Police Commando na Lilong Police ka kusamnaraga thihumbi ki thabak sathabada Lilong usoi pokpi sangom sangdagi aina yadaba drug kaya marum phagale Imphal West Police Commando nga si tera sapam lerekta yum sangduna thihumbi ki thabak sathaki punna miyoi sama kuntra verification tawki madugi manungda bail out tara yawki Imphal East Police Commando na su ngasi phagnung awang Mayay amasung makha laikai da thihumbi ki thabak sathaki maduda punna bail out kuntra verification tawki adumainamak miyoi amata phagatpagi paudi leite Thobal Police Commando ngasi salungphang mamang laikai da yum da sangduna thihumbi ki thabak sathaki tungda ukhongsang mayai laikai amasung mamang laikai da su thihumbi ki thabak sathaki adumainamak mipha mipun gi paudi leite Manipur da handak numit kharan digi COVID-19 gi positive case khangen henkalapatagi raija sida active case listing amadagi henkhre Raija gi Haksel Bibag nga sinu midang waram thokpa cherol amada hai haukiba pung kunmari asida punna sample listing ani sani taramanga test tobada miyoi sama yankhai nipan adu positive oiba thengnaki nauna positive oiba miyoi sing asi tharga hojik Manipur da COVID-19 gi active case listing ama humphum doi sure amaromda Imphal West amasung Kangpokpidagi miyoi ani laisat asina maram oiduna laikidre masi tharaga laisat asidigi laikidaba punna listing ani sumna taramari sure ngasi laisat asidigi miyoi kuntra tare naba phagalaki naba farupki sang sada marubdra tare dasmik mangani pani maraga sida ngasi raija sida vaccine dose listing mari satruk marifu manga khaktama kapangamki sarkar gi Kowin website report ki matungina hojik phawbada punna vaccine dose lakh kulumdoi listing marifu taruk satruk tara taruk kapagi manungda adi suba dose asi lakh tara listing tara mapan chani yankhai mathoi tamak yawbangamli
Rise asida COVID-19 positive oibigi sang hengalali basigi yanglaga Rise gi Home Department na akanaba thorang lokhale. Rise gi Chief Secretary suweriba State Executive Committee gi Chairman Dr. Rajesh Kumar na thokpa cherola manai anoba guideline asigi matungina karigumba thorama pangthokpada apikpa mafamsingda mi punbagi sang sadi yankai degi henba yaroi. Aduga lamang singdana mi chani degi hena punba yaroi. Miyamna susoi soidana face mask upkadabani amati COVID ki sana kanglon ningthina ngakadabani hairi. Kanagumana hairibani yo masi thukairam labati ain gi matungina akanma thabak lokatkani jila singi district magistrate amasung SP singna niyo masi thugaibra haibadu kopna yengsingadabani guideline asi anoba guideline ama thoktriba fawba sanagani haina cherol aduna makhatari paugi marakthana atenba break ama COVID-19 nagi ngakthoknaba changsilakliba khongjanggi saruk ama oina January tarik 3 dagi hauna chahi 15 dagi 19 gi makhada leiba angangsingda COVID-19 vaccination gi khudongchaba phanghanjare lisingani manga taruk amadi tareta pokpa angangsingna vaccine kapa yaragani online gi khuthangda natraga vaccine kapam singda school ID Aadhaar card disability certificate natraga passport saktak che singi maraktagi ama pubiraklaga vaccine kapa yare sahi kangrup asida kapka dauriba covaxin asi second dose na numit kunipani leiraga kapka dabani chahi kangrup asida leiba angang khudingmakna suksoi soidana vaccine kapi ho masada anaba leiraba amadi thagi kongkap lagli binupi macha sing phauba vaccine asi kappa yai paujenjariba National Health Mission Manipur tabiriba pawasi Akashbani Imphal dagini Manipurda numit mangani sathagadaba Zelyanglong phurupki lorok matung kumai ngasidigi hokre kumai manungda isorbu irat thoni thorom pangthokpa maiba singba leita laira thidana punna chaminaba masung jagoi isi pangthokpana thorom asigi mapungai basaktam oiri State level gan ngai celebration committee ni senduna mapung iba thoram Imphal gi konung mamangda leiba iboya masumang lela sanglenda kumai isi hodopagi thoram ngasi pangthokhi thoram adu da wanga mada kendra gi mapal thoram amasung shiksha gi Raja Mantri Dr. R.K. Ranjan nai Manipur da khunda minariba kabui phurup singna kumai asi tongan tongana pangthokjarabasu nunggi wakhalonti amatani kabui jati gi leiriba tongan majagoi ise sing Raja gi thakta pangthokliba thoram asida urmin nabagi tangai fadabalei masina amato oina punsin hanbada sauna mateng oigani Mangnai Zelyanglong Kanglup singna aikoi gi nat ki pukai buluna lauragadi gan ngai festival tongan ba mafam da sinbigi mahutta amata oina punna sinbigi tangai fatabalai masi khaktana tingkau ragwangna soidana maki haraugani Ngai festival asi lakpada yumthok khudingi khudingi harau basu tawi adu state level ki sida function sida pan tongan mafam da saitu kana leida wiki kabui sinebau sin purup singa se makoi ki jagoi do there may be some differentiation currently but madul aga pulla exhibit to na ba to na ba adu wiki unity social lakari then fajabu so he to kane in kande asin festival ase new ivaikoki nungaya kama sapin thawna ba shi sanana ki korakna ba du festival ne ase night se mata Kabu Union Manipur United Committee Manipur na singba lukayana susenduna gan ngai ge thorom Bisnupur jila ge Nampol Keren kabui khulasu pangthokhi Thormaduda Manipur Pradesh Congress Committee MPCC gi President and Loken Saruyakhi gan ngai ge thorom kabui singna khundaba Assam Manipur amasung Nagaland gi mafam singda su pangthoknakhi Thormaduda mausa digi sanarakpa amasung kala sanskriti gi oiba thorom kaya su pangthoknakhi Manipur State Commission for Women ki tongan ba staff tara lokthokhi badu hariba staff sing asi niyom gi wangmada matamdugi commission gi chairperson hapsilamadagi sarkar gi order matung ina lokthokhi bani haina commission gi chairperson in charge Thumlip Tining Pham Mongsang na phungtorakpa jerolaman hairi Cherola sina makhatan hariba staff tara adu sarkar gi ayaba yaudan hapsilamani makoi gi posting adu hojik phawbada commission da sembalaite loinana makoi da thagi oina piramba senfam adu su Raja gi finance department ki PIC na lepa senfam adu oide asigumba asoiba kaya asi leibadagi staff tara adu thabaktagi lokthokibani Assam Rifles ki More amasung Tengnopal Battalion ngarang bat Kulian amasung Olen 5 village da ngamkai lana pusilakpa aina yadaba polam kaya phagale Assam Rifles ki kangbu aduna Bharat Myanmar ngamkai da patrolling salingai da gari mari da purakpa u yauna atei aina yadaba polam sing adu phagatpa ngamkhibani Pagalaba polam sing adu galena gari driver sing makha taba aini thabak lokhanaba mari lena basing da sinakrai Assam Rifles ki Sangsak Battalion na Kamjong jila ki tongan ba khul sing da solar lamp sam kuni pan yantokre masi Assam Rifles ki civic action program gi makha da yantokhibani
Ukrul sorbo luna na thamnabagi pandamda zila adugi nahasingna amor ekai sengdopagi thabak ama ngasi pangthokre. Amor ekai sengdopagi thabak aduda Ukrul ADC Small Town Committee Bharatiya Janata Yuba Morcha amasung Ukrul jila ke tongan ba mafamsingdagi naha kayana saruyaki. Amor ekai sengdopagi thabak adu Gandhi Soktagi hoki. Indian Red Cross Society Manipur State Branch amadi Jiribam District Branch ani na punna sinduna nomagi oiba lewna laimagi kemama Jiribam gi Golar Thol Community Hall da ngasi pangthokre. Kemaduda layang kibasingda hidak langtaksu lemna pikhi. Bharatiya Janata Party BJP ki Central Election Committee na lakadoriba Uttar Pradesh Vidhan Sabha mikhal da dolgi mirep oigadaba miyuisingi ahanba list lauthokre. Apunba mirep sama taret lauthokpagi manungda hauzik BJP ki sitting MLA singi sada kun ticket pidre. Nai Delhi ngasi party ki makok thongba lusingba masung kendra ki mantri Dharmendra Pradhan hai mirep sama taret ki manungda sitting MLA humphum doi yauri. Aduga hauzik sitting MLA oriba sada kun lomdi party na ticket pidanaba warep laure. UP ki Mukhyamantri Yogi Adityanath Gorakhpur Urban Assembly Constituency dagi mikhal thengnaragani. Akashbani Imphal dagi pau tabiri. Leibak asida hauzik phawbada Omicron ki anoba case lising taruk subna nifu mathoi thengnare. Laisat asigi anoba case ngarang thengnaki badu paraga ngasigi oina saruk manga hengalai. Amoromda leibak asida hauzik phawbada COVID-19 ki vaccine dose koti sama yakitaruk lak ani hena kapangam kre. Haksel Mantralay ki pauna hai ngarang khakta vaccine asigi dose lak yankini pa lising ani hena kapki. Hariba matamasida COVID laisate ki miyoi lak ama lising kunithoi hena naba fagalaki. Naba fagalapagi sang sada marudra mari dasmik nipan ahumni. Masi tharga hauzik phawbada laisat asidi ki naba fagalakpa migi masing koti ahum lak nipumapan hele. Amoromda haukiba pung kunmarida laisat asigi anopa case lak ani lising humphuni pan thengnare. Hauzik active case lak taramari lising tarataret sure. Leibak asigi Ganatatra Divas thoram kumsi sehidagi January kulumdoi dagi hauraga pangthoklagani. Hanadi masi January kunmari dagi hauraga pangthoklamani. Palan thoramasi nongmangan khanna pangthokpa hobagi maramdi Maibak kidamak mathwai katkhiba Netaji Subhash Chandra Bose ki mapoknamin thoram konsinnabani hairi. Netaji Subhash Chandra Bose ki mapoknamin pu jati asina Parakram Divas haina leibak sinba thungna pangthokli. Handaki Ganatantra Divas palanda Netaji Subhash Chandra Bose ki mapoknamin konsinnabagitamak nongmangan khanna pangthokpa asina Pradhan Mantri Narendra Modi Sarkar na leibak asigi ina khulaba kala sanskriti amasung itihas pu ikai khumnei haibadu utle. Sanabagi pauda All Manipur Football Association na sinba taramari suba Manipur State League ngasigi mesta Gangam Soccer Club na Trau FC bu panzil ahumani da thuai kre. Loiselakpada COVID-19 dagi ngakthoknaba COVID vaccine kapthokpa face mask upa phutaruk labnana leiba khutsa amadi mai mit taru tanana thamba haiba asamba thong singasi ngangna satpinaba amuhana ningsingjari. Aroibada maroiba pawmu. ECI na tha asigi kunithoi phawba mikhalga mari leinaba miyamgi rally amadi road sona singba pangthokpada athingba thamkre. Manipurda nauna miyoi sama yankhaini pan COVID-19 positive oiba thengnare. Rajasida active case lising amadagi henkre. Manipurda numit mangani sathagadaba Jeliangrong Phurupki laurok matung kumai ngasidigi hokre. BJP na Uttar Pradesh Vidhan Sabha mikhalda dolgi mirep oigadaba miyoi singi ahanba list lauthokre. Sitting MLA singi sada kun ticket pikhidre. Amasung leibak asida hauzik phawbada Omicron gi anopa case lising taruk sumna nifu mathoi thengnare. Pauloi sare.